ngasi phongkiba numidang wairam phongba manipuri si phongsingligi maru eba I pausing khongasharakana manipur top channel gi maikidigi mayamda share tawjagi ahanbada maru eba paw moina BJP lengangna sahi mari mapung pharakpagi harawba phongdok poina lupa crore lising amaga subnagi maudraga taruka point 05 ki project sangakhre lupa crore saniga humdraga nipan ga point humdraga taret ki project kuntraga mapana ure uyum tamkhre मियामना लेंगा असिदा मपुंग फाना थाजबा थंबीबदगी बीजेपी ने सही मरी मियाम की थौगल फंगजबनी सीएम बीजेपी ने मियाम की थौगल तौरकपा मसुम लेंगा पायरकपा सही मरी फरकपगी थौरम था सिगी तरादगी सथरखिबदु ngasi लोसिंख्रे लेंगा असिना सही मरी मपुंग फरकपगी हराव तयाम फोंगदोक पोइना लेंगा असिना डिपार्टमेंट कुनगनि पानी लुपा करोड़ लिसिंग अमगा मौद्रागा तरुका पॉइंट 0.05 की प्रोजेक्ट संगाख्रे संगाखिबा डिपार्टमेंट सिंग अदुदी प्लानिंग PHED tourism environment and climate change power department urban RDNPR PWD IT department Mahud horticulture and soil conservation agriculture veterinary and animal husbandry sericulture minor irrigation Nawad Youth Affairs and Sport Dana Manjari University School Education Manipur Technical University Amasum University and Higher Education Health and Family Welfare Social Welfare MT DC DIPR Tribal Accords and Hills Minority Affairs Amasum Police Homni Amasum Thauramsiga Mari Ledina Lenga Asina Lupa Crore Saniga Humdraga Nipanga Point Humdraga Taret Ki Apunba Project Kuntraga Mapansu Ure Yum Tamki Hena Paus Namakatari Atopa Pau Amadana Rims the Doctor Tamlipa Mahiroi Ama Singaninga Oibamon Layang Napa Pukalakpada Lakidre Regional Institute of Medical Science Rims the House Mangasuba Semester da MBBS Tamlipa Doctor Mahiroi Ama Singaninga Oibamonda Makut Punduna, Mamana Bisingna Rimski, casualty laying number Pukalakpada Lakitri, Hari, Lakidraba Doctor Mahiru Edudi Impal Iski Manungsanba, Korai Tangzum, Lakaidigi, Sanaton, Atopum Sekunganito, Apopa, Tikendra, Atopum Kawi Hari, Mahiru Esi, Hausi Rimster Doctor Tambaga Loinana Nupagi, Hostel number 3G, room number C15 the Laiduna Mahitam Libani, Tauduosigi Matana Pangba Paunhai, Sanaton, Atopum. Ngasi Rimski casualty da mamana basingna pukhalakibani adubo casualty da duty taramba doctor sinadi sanato nasi siraga pukhalakpani hain report tawri hainasu paushna makhatari atopa pau amana SOP thugairama mioi taragom doi fakatuna fine thian khre COVID-19 gi SOP ngaklamdaba mioi taragom doi city police na farba matung fine thian khre hari city police ki OC miyeng makhara city police ki team amana Station Siki Manung Sanbra Drive Sataduna COVID-19 SOP ngaklamdaba mioi taragom doi faraba matung CGM Impal West putoklaba matung kona fine thianduna thadokhibani hairi mioi singasina lupa sani fine oina puna lupa lising humga sani gi yankai thian khi hairi matungda asigumasi amuhana tawdraba warning su tawki hairina pausina makhatari Atopa Pau Amadana Thabal Song Basi Apun Malingjel Sagatpani Masibu Mutanaba Honabasi Levak Thibini Maiko Manipur Youth Cultural Organization Maiko Gi Sahigi Mipam Ngang Numaizu Numita Masigi Office Porompat Tawan Thabaleka Impal East Pangtokre Hain Organization Asigi Serol Amana Haidi Mipam Masida Saruk Yaki Basingna Hausi Orib Art and Culture Gi Matangda Nungnang Pungdok Naki Culture educational gi saru ama oina launaraktaba irang oina launarakpasi karidagino haibisigi horakpam puthoknakhi thabal chongba haibisi horakliba nahasing aduna mapung marai faduna khutka khusamnaduna apunba lingjen sagatpani hingminasi haibigi warep lauminabane masigi wahanto nathai hankhibasidi thabal chongbasi producer laibadawna senjao paiba miyoi khrana senjao Thadaduna harau kumai untokibani miyoi singaduna yaitong hamdongbu oiraklaga amuk puba thangba ngamdana muthanaba honarakpani haiba warep lauki haina spausna makhata phungdorakli tentangna atopa pawamana mairoi singi OBC pre-matric scholarship amadi post-matric scholarship ki senpam financial year mamangna pithokpiu desam mairoi singi OBC pre-matric scholarship amadi Post-Matric Scholarship 2019-2020 की संफमसिंग
ꯄꯤꯊꯣꯛꯇꯅ ꯂꯩꯔꯤꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔ ꯃꯃꯥꯡꯗ ꯄꯤꯊꯣꯛꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯏꯍꯧ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯗꯦꯁꯥꯝꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯦꯁꯥꯝꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯉꯁꯤ ꯐꯥꯎꯕꯗ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯋꯦꯜꯐꯤꯌꯔ ꯑꯣꯐ OBC ꯑꯦꯟड SC Government of Manipur OBC Pre-Matric Scholarship amadi Post-Matric Scholarship 2019-2020 gi pithokpham thoklaba scholarship ki senpham sing pithoktana tumina laisin basi OBC mairoi sing bukari sukhandaba amadi mairoi sing gidamak yamna lebuk thibani haina spaushna mahata ki atopa pawamana lainga ki vehicle sanghaloi Bisnupurdagi Taubul Taba Lambi Simari Lenaba Department Amadi CM da Haizaraba Fawbada Sahi Ahum Hena Sembi Dana Lakpabu Pendaba Fungdok Laduna Lambi Si Hayingdagi Tingzinduna Kongjang Sangshilagani Haina Taubul Village Ladiba Club Organization Amadi Maira Pai Bisina Fungdorakli Ngasi Taubul da Pau Gimipam Pangtok Laduna Taubal Welfare Association gi Secretary TIC Birana Hai English Ingi Kungi Mars Tang Ahumda Miyam gi Numita Sip Minister ga Unaduna Lambi asi Sembinaba Dakshin ba Laikre Adobo Ngasi Pau Lambi asi Sembidana Leire Lambi asi Sembigani Hai Bigi Tang Taba Ama Kangdriba Pau Manipulenga ki vehicle Amata Taubul gi Bisnupur Taba Lambi asida Sanglak Payaroi English Ingi Kunda Pangthokadaba General Election da su candidate Amatada Taubul Kungangda Sanghaloi Haina Club Organization Amadi Maira Paibi Singa Warep Laure Haina Supungdorakli Lushilakpoina to Patian Bapawamana Saisa Marom Losinduna Tamlamba Ashibasingi Tunnel Ama Tengna Krek France ki Winterbach Tunnel da Saurakna Lanmi Sanigo Humdrarom Oigadaba German Lanmi Singna Masa Ngakthok Sanabagidama 300m sangwa tunnel ama CM duna laikiba aduda France ki war plane singna bomb thadaduna tunnel gi machine anima phunjin khiba amadi lanmi sing mapana tholakpa ngamhaudana sikhiba du handakta thengnar khibane German lanmi singna lotuna leiramgani singnaba singi saruk oiba mafam adugi tunnel amagi sangthok sangsin tawpham adu hai singlaba France ki artillery team amana bomb thadaduna landakhi amadi English sing amaga chamapan taragatre me mangada lanpham adudagi 10-11 companies amasum samaga taragamatoi reserve regiment sing tunnel adudagi tholakpa ngamdana sikhibani asuk kuiraba sahi samaram suraba maphamasi handak lut tawba kangbu kharana makhoigi lotpham oinaba maphamduda 3 km rom Luna Taurubada Langi Kusukulai Amadi Muyobigi Organ Man Polam Kamarum Tengner Kibadagi Archaeologist Singna Tizin Humjin Taubada Historic Oeraba Taudoado Ningsing Narakpadagi Asiang Basum Punama Kangla Kibani Loina Loinana Taudo Asigi Historic Oeba Wari Aduna Miyamgi Tamoida Anau Bapuni Nungsibamadi Pawali Hydeba Palmusung Sifong Kibasi Fong Sing the Fonary and thank you.